ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯑꯩꯒꯤ ꯈꯨꯕꯤ ꯃꯆꯥ ꯋꯥꯔꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯔꯣꯕꯤꯒꯤ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯪꯂꯦꯝ ꯃꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯇꯨꯝꯊꯍꯜꯂꯝꯃꯤ ꯃꯍꯥꯛꯇꯤ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯥꯏꯕ ꯑꯄꯩꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯥꯅ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯃꯪꯂꯦꯝꯅ ꯀꯥ ꯑꯃꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯁꯅꯥꯔꯤ ꯑꯁꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯈꯤꯗꯕ ꯅꯨꯡꯁꯤꯖꯔꯕꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯇꯧꯗꯨꯅ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯄꯩ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯅꯥꯏ ꯅꯨꯄꯥꯗꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯃꯥꯏꯕ ꯑꯄꯩꯒꯤ ꯀꯜꯂꯕ ꯃꯍꯩ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯧꯝ ꯑꯁꯤ ꯃꯉꯣꯟꯗ ꯐꯪꯕꯗꯒꯤ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯂꯥꯛꯄꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯔ ꯂꯥꯞꯇꯛꯅ ꯑꯃꯥꯏꯕ ꯑꯄꯩꯁꯦ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯂꯥꯎꯍꯟꯗꯕ ꯃꯈꯩ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯗ ꯁꯅꯥꯔꯤꯕꯨ ꯉꯥꯎꯖꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯡꯏꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯪꯉꯤ ꯑꯣꯖꯥ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕ꯭ꯔꯥ ꯑꯃꯥꯏꯕ ꯑꯄꯩꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯈꯨꯝꯃꯤ ꯂꯩꯔꯕꯅꯤ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯣ ꯂꯥꯎ ꯑꯁꯣꯝꯗ ꯂꯥꯎ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯒꯤ ꯏꯪꯈꯣꯜ ꯑꯁꯣꯝꯗ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯄꯨꯔꯔꯤ ꯍꯧꯖꯤꯛ ꯇꯣꯔꯣꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯦ ꯑꯗꯨꯒ ꯃꯪꯂꯦꯝꯁꯨ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯑꯁꯣꯝ ꯀꯥꯁꯤꯗꯒꯤ ꯃꯁꯤ ꯂꯦꯡꯗ꯭ꯔꯤꯕꯅꯤ ꯇꯣꯔꯣꯕꯤꯅ ꯃꯪꯂꯦꯝꯒꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯈꯤꯅꯤ ꯍꯥꯏꯕꯁꯤꯒ ꯆꯤꯡꯅꯕꯁꯤꯅ ꯃꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯦ ꯇꯥꯛꯊꯣꯛꯇꯦ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯃꯪꯂꯦꯝꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯄꯩ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯅꯥꯏ ꯅꯨꯄꯥ ꯑꯁꯦ ꯈꯣꯡꯕꯨꯅꯥꯏ ꯅꯨꯄꯥ ꯑꯁꯦ ꯀꯤꯁꯨ ꯀꯤꯔꯤ ꯃꯁꯥ ꯑꯁꯤꯁꯨ ꯇꯅꯤꯛ ꯇꯅꯤꯛ ꯐꯥꯎꯔꯤ ꯃꯍꯥꯛ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯄꯩꯅ ꯁꯦ ꯑꯁꯤ ꯂꯧꯊꯣꯛꯑꯣ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯂꯧꯊꯣꯛꯑꯣ ꯑꯩ ꯁꯅꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩ ꯀꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯃꯥꯒꯤ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯩꯆꯝ ꯑꯣꯏꯕ ꯌꯥꯕ ꯐꯖꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯕ ꯎꯆꯥꯟ ꯈꯔ ꯄꯨꯊꯣꯔꯛꯏ ꯃꯩ ꯄꯤꯛꯅ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯦ ꯑꯨꯕ ꯃꯇꯝꯗ ꯑꯀꯤꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯔꯨ ꯁꯌꯥꯡ ꯀꯌꯥ ꯑꯃꯁꯨ ꯃꯀꯛ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯁꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯤ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯃꯥꯏꯕ ꯑꯄꯩꯅ ꯀꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯇꯝ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯁꯅꯥꯔꯩꯁꯦ ꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯄꯩꯒꯤ ꯃꯍꯩ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯁꯤꯗ ꯃꯥꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯆꯥꯏꯁꯤꯟꯕ ꯍꯩꯖꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯒꯤ ꯀꯥ ꯃꯅꯨꯡꯗ ꯇꯨꯝꯂꯤꯕ ꯁꯅꯥꯔꯩ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯈꯞ ꯈꯞ ꯆꯤꯡꯕꯗꯧꯅ ꯂꯦꯡꯕ ꯍꯧꯔꯛꯏ ꯃꯃꯤꯠ ꯑꯁꯤ ꯎꯏꯔꯝꯕꯗꯤ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯂꯩꯔꯤꯕ ꯃꯪꯂꯦꯝꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯪꯂꯦꯝ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯥꯒꯤ ꯃꯁꯥꯁꯦ ꯈꯞ ꯈꯞ ꯆꯤꯡꯗꯨꯅ ꯂꯣꯡꯅ ꯇꯨꯝꯂꯤꯕꯁꯦ ꯑꯃꯨꯛ ꯆꯞꯇꯤꯡ ꯇꯤꯡꯅ ꯍꯧꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯪꯂꯦꯝꯅ ꯄꯥꯈꯠꯅ ꯁꯅꯥꯔꯩ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯡꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯁꯨꯛꯀꯨꯞ ꯀꯨꯞꯇꯕ ꯃꯈꯩ ꯃꯪꯂꯦꯝꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯃꯨꯛ ꯂꯣꯡ ꯇꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯪꯂꯦꯝ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯃꯪꯂꯦꯝꯅ ꯁꯅꯥꯔꯤꯕ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯁꯣꯝ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯇꯣꯔꯣꯕꯤꯅ ꯇꯥꯔꯝꯃꯤ ꯇꯣꯔꯣꯕꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯆꯞ ꯂꯦꯞꯄꯤ ꯃꯥꯅ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕꯗꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯪꯂꯦꯝ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯣꯔꯣꯕꯤ ꯆꯪꯈꯤꯔꯝꯃꯤ ꯇꯣꯔꯣꯕꯤꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯅꯥꯔꯤꯒꯤ ꯃꯁꯥꯗ ꯑꯣꯏꯔꯤꯕ ꯍꯣꯡꯂꯤꯕ ꯃꯑꯣꯡ ꯀꯌꯥ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯪꯂꯦꯝꯅ ꯄꯥꯈꯠꯅ ꯃꯥꯕꯨ ꯂꯦꯡꯍꯜꯂꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯇꯣꯔꯣꯕꯤꯅ ꯎꯔꯝꯃꯤ ꯈꯪꯂꯔꯦ ꯇꯣꯔꯣꯕꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯜ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯇꯣꯔꯣꯕꯤ ꯄꯟꯊꯗꯦ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯁꯦ ꯃꯥꯏꯀꯩ ꯑꯁꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯟꯗꯅ ꯃꯥꯏꯀꯩ ꯑꯁꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯊꯣꯡ ꯑꯁꯤ ꯃꯥꯅ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯀꯦꯔꯨ ꯂꯣꯟꯅ ꯃꯥꯒꯤ ꯂꯥꯎꯇꯛꯇꯕ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯂꯣꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯁꯧꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯇꯣꯔꯣꯕꯤꯅ ꯈꯪꯉꯝꯃꯤ
ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯣꯔꯣꯕꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯂꯥꯎꯍꯟꯗꯅ ꯇꯞꯅ ꯇꯞꯅ ꯌꯨꯝꯖꯥꯏ ꯑꯁꯤ ꯐꯥꯎꯗꯨꯅ ꯊꯧꯔꯛꯑꯦ ꯑꯗꯨꯒ ꯆꯥꯛꯁꯪꯂꯣꯝꯒꯤ ꯊꯣꯡ ꯑꯁꯤ ꯃꯁꯤꯗ ꯑꯍꯣꯕꯤ ꯃꯆꯥ ꯑꯃꯈꯛ ꯃꯥꯅ ꯂꯣꯟꯅ ꯍꯨꯠꯂꯒ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯩꯉꯥꯜ ꯃꯆꯥ ꯑꯃ ꯄꯤꯛꯅ ꯍꯧꯒꯠꯂꯤꯕ ꯑꯗꯨꯒ ꯃꯅꯥꯛꯇ ꯃꯤ ꯐꯝꯃꯗꯨꯅ ꯇꯧꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯇꯣꯔꯣꯕꯤꯒꯤ ꯃꯤꯠꯇ ꯎꯔꯝꯃꯤ ꯃꯥꯅ ꯈꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣ ꯃꯁꯤꯗ ꯂꯩꯔꯦꯗꯅ ꯀꯌꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯃꯤꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯃꯤꯕꯨ ꯋꯥꯍꯜꯂꯒ ꯄꯦꯟꯒꯅꯤ ꯈꯜꯂꯤꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯄꯟꯊꯗꯦ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯠ ꯑꯃꯅ ꯇꯣꯔꯣꯕꯤꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯇꯥꯞ ꯄꯥꯏꯈꯤꯔꯝꯃꯤ ꯇꯣꯔꯣꯕꯤ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯕ ꯉꯝꯗꯅ ꯍꯥꯏꯗꯨꯅ ꯃꯥꯏꯊꯣꯡ ꯑꯁꯤ ꯇꯞꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯍꯥꯟꯕ ꯃꯇꯝꯗ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯛꯁꯝꯗ ꯄꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯅꯥꯔꯩꯅꯤ ꯑꯃꯥꯏꯕ ꯑꯄꯩꯒꯤ ꯀꯜꯂꯕ ꯃꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯣꯝꯕ ꯊꯣꯔꯛꯄꯅꯤ ꯃꯪꯂꯦꯝꯁꯨ ꯃꯥꯅ ꯂꯦꯡꯍꯜ ꯍꯧꯗꯣꯛꯂꯨꯕ ꯑꯃꯗꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯪꯂꯦꯝꯒꯤ ꯅꯥꯔꯨꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯒ ꯃꯪꯂꯦꯝꯗꯤ ꯉꯥꯏꯍꯥꯛꯇꯪ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ ꯑꯁꯣꯝꯗꯁꯨ ꯇꯣꯔꯣꯕꯤ ꯑꯁꯤ ꯃꯥꯅ ꯆꯞꯇꯨꯅ ꯅꯝꯃꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅ ꯂꯥꯛꯆꯕ ꯉꯝꯗꯕ ꯇꯣꯔꯣꯕꯤꯅꯤ ꯉꯥꯏꯍꯥꯛꯇꯪ ꯄꯤꯛꯆꯕ ꯇꯥꯔꯕꯁꯨ ꯁꯦꯅꯥ ꯈꯪꯖꯔꯕꯁꯨ ꯍꯥꯏꯖꯔꯝꯕ ꯇꯥꯔꯕꯁꯨ ꯇꯣꯔꯣꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯂꯦꯡꯅꯕ ꯑꯃꯗꯤ ꯃꯨꯛꯊꯦꯛꯅꯕ ꯍꯣꯠꯅꯩ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯨꯛꯊꯦꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯔꯩꯒꯤ ꯃꯍꯩꯒꯤ ꯄꯋꯥꯔꯅ ꯐꯅ ꯀꯟꯅ ꯅꯝꯂꯕꯁꯨ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗ ꯋꯥꯕ ꯅꯠꯇꯦ ꯑꯁꯣꯝꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯄꯩꯒꯤ ꯃꯁꯥꯗ ꯋꯥꯕꯅꯤ ꯑꯃꯥꯏꯕ ꯑꯄꯩ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯇꯣꯔꯣꯕꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯌꯨꯝꯃꯛꯇꯗ ꯂꯥꯛꯂꯒ ꯁꯅꯥꯔꯩ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩ ꯀꯌꯥ ꯑꯁꯤ ꯉꯁꯤꯗꯤ ꯅꯝꯊꯦꯛꯂꯒꯦ ꯃꯥꯕꯨ ꯆꯞ ꯆꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯄꯩꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯇꯣꯔꯣꯕꯤꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯃꯁꯥꯁꯦ ꯍꯨꯃꯥꯡ ꯀꯥꯡꯕ ꯅꯠꯇꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯗꯣ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯇꯣꯔꯣꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯞꯂꯤꯕ ꯅꯝꯂꯒ ꯊꯝꯂꯤꯕ ꯀꯌꯥ ꯑꯁꯤ ꯇꯣꯔꯣꯕꯤꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛꯇꯤ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯁꯦ ꯐꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯇꯣꯔꯣꯕꯤꯅ ꯁꯥꯎꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯒ ꯑꯩꯅ ꯏꯆꯦ ꯀꯧꯔꯒ ꯅꯪꯒꯤ ꯈꯨꯠ ꯑꯔꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯆꯞꯄꯅꯦꯕ ꯆꯞꯄꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯁꯤ ꯐꯥꯔꯒ ꯊꯝꯈꯤꯔꯝꯃꯤ ꯐꯥꯔꯒ ꯊꯝꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯔꯩꯒꯤ ꯏꯔꯪ ꯂꯪꯕ ꯁꯥꯎꯔꯨ ꯃꯤꯠ ꯑꯅꯤꯁꯤꯅ ꯇꯣꯔꯣꯕꯤꯗ ꯃꯤꯠ ꯀꯨꯞꯇꯨ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯣꯔꯣꯕꯤꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯀꯅꯨꯅꯦ ꯅꯪꯒꯤ ꯅꯁꯥꯗꯤ ꯌꯥꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯑꯗꯣ ꯉꯁꯤꯒꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯊꯣꯛꯂꯛꯀꯗꯕꯅꯤ ꯌꯦꯡꯉꯅꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯥꯔꯒ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯐꯥꯔꯒ ꯊꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯤ ꯑꯁꯣꯝꯗꯗꯤ ꯃꯄꯥꯟꯂꯣꯝꯗ ꯃꯩ ꯍꯧꯔꯤꯕ ꯑꯃꯥꯏꯕ ꯑꯄꯩ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯗꯣꯝ ꯗꯣꯝ ꯇꯨꯕ ꯑꯃꯗꯤ ꯂꯦꯡꯕ ꯀꯌా ꯑꯃ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯃꯁꯦ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯒꯤ ꯑꯃꯥꯏꯕ ꯑꯄꯩꯒꯤ ꯃꯁꯥꯗ ꯇꯞꯅ ꯇꯞꯅ ꯀꯣꯟꯕ ꯍꯧꯔꯛꯏ ꯑꯣꯖꯥ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯁꯦ ꯅꯤꯛꯄ ꯍꯧꯔꯛꯏ ꯑꯃꯥꯏꯕ ꯑꯄꯩ ꯁꯥꯎꯕꯗ ꯍꯦꯜꯂꯕꯅꯤꯅ ꯑꯃꯨꯛꯀꯁꯨ ꯃꯩ ꯑꯁꯤꯗ ꯃꯥꯅ ꯄꯣꯠꯁꯛ ꯈꯔ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯅꯨꯡꯗ ꯇꯣꯔꯣꯕꯤꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯐꯥꯔꯝꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯅꯥꯔꯩꯅ ꯃꯥꯕꯨ ꯏꯟꯊꯨꯔꯝꯃꯤ ꯏꯟꯊꯨꯔꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯔꯩ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯔꯣꯕꯤ ꯌꯥꯝꯅ ꯀꯟꯅ ꯏꯜꯂꯛꯄ ꯁꯥꯐꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯡꯈꯥꯛꯂꯣꯡꯅ ꯇꯥꯔꯒ ꯂꯩꯍꯧꯏ ꯇꯣꯔꯣꯕꯤꯅ ꯑꯩꯅ ꯐꯥꯎꯕꯗ ꯑꯩꯕꯨ ꯄꯤꯛ ꯌꯥꯗꯨꯅ ꯅꯝꯊꯨꯔꯝꯕꯅꯤꯅꯦ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯤꯕ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯃꯁꯤꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯑꯗꯨꯅ ꯇꯣꯔꯣꯕꯤꯅ ꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ ꯃꯁꯝ ꯑꯈꯣꯏꯕꯁꯤꯒ ꯃꯤꯠ ꯈꯥꯅ ꯑꯃꯥꯏꯕ ꯑꯄꯩꯔꯣꯝꯗ ꯃꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯁꯅꯥꯔꯩꯅ ꯑꯃꯥꯏꯕ ꯑꯄꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯄꯩ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯁꯅꯥꯔꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯔꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯃꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯥꯅ ꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯑꯄꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯇꯣꯔꯣꯕꯤꯁꯨ ꯃꯤꯀꯨꯞ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯃꯥꯂꯦꯝꯗꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯥꯡꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤ ꯇꯣꯔꯣꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯩ ꯑꯃ ꯂꯩꯅ ꯑꯩꯒꯤ ꯃꯥꯡꯃꯛꯇ
ꯏꯆꯦ ꯁꯅꯥꯔꯩꯕꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯄꯨꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯌꯦꯡꯂꯣ ꯍꯦ ꯑꯃꯥꯏꯕ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯇꯣꯔꯣꯕꯤ ꯆꯣꯡꯈꯤꯜꯂꯝꯃꯤ ꯄꯥꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯂꯥꯏ ꯁꯣꯜꯂꯤꯕ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯃꯥꯏꯕ ꯄꯩꯒꯤ ꯃꯁꯥꯁꯤꯗ ꯍꯦꯛꯇ ꯅꯝꯁꯤꯜꯂꯝꯃꯤ ꯇꯣꯔꯣꯕꯤꯅ ꯑꯁꯨꯝꯅ ꯅꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯄꯩ ꯃꯥꯅ ꯂꯥꯏ ꯁꯣꯜꯂꯝꯕ ꯀꯌꯥꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯑꯃꯥꯏꯕ ꯄꯩ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ ꯄꯤꯛꯆꯔꯕꯁꯨ ꯈꯣꯏꯇ꯭ꯔꯤꯡ ꯈꯣꯏꯔꯕ ꯁꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯔꯥꯎꯕ ꯃꯤꯠ ꯑꯁꯤꯅ ꯃꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯁꯥꯡꯕ ꯈꯨꯠ ꯑꯁꯤꯅ ꯑꯃꯥꯏꯕ ꯑꯄꯩꯕꯨ ꯍꯦꯛꯇ ꯊꯤꯟꯕ ꯈꯣꯠꯄ ꯀꯌꯥ ꯇꯧꯔꯛꯏ ꯑꯃꯥꯏꯕ ꯄꯩꯁꯦ ꯃꯥꯒꯤ ꯃꯁꯥꯁꯤ ꯉꯥꯛꯊꯣꯛꯅꯕ ꯂꯦꯡꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯈꯣꯠꯂꯤꯕ ꯌꯥꯜꯂꯤꯕ ꯇꯧꯔꯤꯉꯩꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯅꯤ ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯆꯪꯂꯤꯕꯅꯤ ꯁꯅꯥꯔꯩ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯔꯣꯕꯤꯕꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯄꯥꯏꯗꯨꯅ ꯃꯥꯅ ꯍꯟꯗꯅ ꯇꯣꯔꯣꯕꯤꯁꯦ ꯃꯁꯝ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯆꯤꯡꯕ ꯍꯧꯏ ꯇꯣꯔꯣꯕꯤ ꯁꯝꯅ ꯌꯥꯟꯗꯨꯅ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯇꯧꯗꯨꯅ ꯃꯁꯥꯁꯦ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗ ꯂꯥꯏ ꯌꯥꯎꯔꯤꯕꯅꯤꯅ ꯃꯥꯅ ꯇꯣꯔꯣꯕꯤꯕꯨ ꯆꯤꯡꯗꯨꯅ ꯃꯥꯅ ꯅꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯄꯩꯅ ꯁꯥꯎꯕꯗ ꯍꯦꯟꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯦꯛꯁꯤꯒ ꯃꯅꯥꯛ ꯇꯝꯅ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯇꯝꯊꯤꯔꯕ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯀꯧꯊꯣꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯇꯝꯊꯤꯔꯕ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯥꯔꯣꯏꯁꯤꯡ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯣꯔꯣꯕꯤꯕꯨ ꯐꯥꯔꯒ ꯊꯝꯈꯤꯔꯝꯃꯤ ꯇꯣꯔꯣꯕꯤ ꯐꯥꯈꯤꯕꯗꯒꯤ ꯁꯅꯥꯔꯩꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯄꯩꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯁꯦ ꯂꯦꯞꯊꯔꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯉꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯝꯗꯨꯅ ꯁꯅꯥꯔꯩ ꯑꯁꯦ ꯊꯥꯡꯂꯒ ꯄꯨꯔꯒ ꯂꯥꯛꯈꯤꯔꯝꯃꯤ ꯇꯣꯔꯣꯕꯤꯕꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯤꯠꯅꯗꯤ ꯎꯕ ꯉꯝꯗꯕ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯑꯃꯅꯤꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯅꯨꯄꯥ ꯑꯃꯗꯣ ꯁꯅꯥꯔꯩ ꯊꯥꯡꯂꯒ ꯄꯨꯖꯔꯤꯕꯗꯅꯤ ꯇꯣꯔꯣꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯁꯦ ꯏꯁꯥꯡ ꯁꯥꯡꯗꯨꯅ ꯄꯥꯡ ꯇꯤꯡꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯔꯒ ꯃꯁꯥ ꯑꯁꯤ ꯃꯈꯣꯡ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯊꯦꯡꯗꯕꯗꯧꯅ ꯏꯇꯥꯎ ꯇꯥꯎꯔꯒ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯅꯥꯔꯩꯕꯨ ꯊꯥꯡꯅ ꯃꯥꯁꯤ ꯀꯤꯔꯝꯃꯤ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨ ꯎꯗꯕꯒꯤꯅꯤ ꯊꯥꯡꯅ ꯃꯥꯅ ꯑꯃꯥꯏꯕ ꯄꯩꯗ ꯍꯪꯂꯤ ꯑꯣꯖꯥꯅ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯄꯤꯛꯇꯨ ꯄꯤꯛꯈ꯭ꯔꯕ ꯁꯛꯇꯝ ꯑꯁꯤ ꯃꯁꯥꯁꯤ ꯇꯥꯎꯔꯒ ꯆꯠꯄꯨꯗꯨꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯩꯅ ꯍꯥꯏꯔꯗꯤ ꯅꯪꯅ ꯎꯕ ꯉꯝꯗꯕꯒꯤꯅꯤ ꯑꯩꯒꯤ ꯃꯍꯩꯅ ꯁꯥꯔꯣꯏ ꯑꯃꯅꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯅꯕ ꯍꯣꯠꯅꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯧꯒꯠꯅꯔꯛꯄ ꯃꯇꯝ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯌꯥꯏ ꯂꯥꯎ ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏꯁꯦ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝꯗꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯍꯧꯔꯤꯕ ꯃꯪꯂꯦꯝ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯐꯃꯨꯡꯁꯤꯗ ꯁꯅꯥꯔꯩ ꯂꯩꯔꯝꯗ꯭ꯔꯦ ꯁꯅꯥꯔꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯌꯥꯏꯔꯣꯝꯗ ꯃꯪꯂꯦꯝ ꯆꯦꯟꯊꯣꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯈꯨꯕꯤ ꯃꯆꯥꯒꯤ ꯁꯥꯏꯑꯣꯟꯅ ꯑꯣꯟꯈꯤꯕ ꯇꯣꯔꯣꯕꯤ ꯀꯧꯕ ꯁꯛꯇꯝ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯌꯦꯡꯉ ꯃꯇꯝꯗ ꯎꯗ꯭ꯔꯦ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯗꯨꯅ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯤꯕꯁꯤ ꯎꯔꯝꯃꯤ ꯎꯕꯗꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯝꯃꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯗ ꯃꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯑꯁꯣꯝ ꯏꯈꯣꯜꯂꯣꯝꯗ ꯃꯩ ꯑꯃ ꯄꯤꯛꯅ ꯍꯧꯔꯤꯕꯁꯤ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯃꯁꯥꯁꯦ ꯊꯨꯀꯠꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯝꯃꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯗꯔꯤ ꯃꯄꯥꯟ ꯅꯥꯀꯜ ꯑꯁꯣꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯀꯤꯕ ꯐꯪꯂꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯃꯁꯥ ꯄꯨꯝꯕꯗꯅ ꯏꯒꯤ ꯏꯈꯦꯡ ꯉꯥꯛꯇꯅ ꯇꯩꯕꯒꯨꯝꯕ ꯇꯧꯔꯕ ꯁꯛꯇꯝ ꯑꯃꯈꯛ ꯃꯪꯂꯦꯝꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯊꯨꯅ ꯐꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯃꯔꯩ ꯁꯥꯡꯅ ꯍꯥ ꯀꯥꯝꯗꯨꯅ ꯃꯪꯂꯦꯝꯗ ꯌꯦꯡꯉꯛꯏ ꯃꯪꯂꯦꯝꯁꯨ ꯍꯦꯛ ꯏꯟꯊꯣꯛꯈꯤꯕꯒ ꯑꯁꯨꯝꯅ ꯃꯄꯥ ꯁꯥꯟꯅꯅ ꯎꯕ ꯃꯇꯝ ꯑꯁꯤꯗꯤ ꯃꯪꯂꯦꯝ ꯑꯁꯤ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯥꯁꯤ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯆꯪꯂꯛꯇ꯭ꯔꯦ ꯊꯣꯡꯖꯤꯟ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯪꯂꯦꯝꯕꯨ ꯍꯥꯠꯂꯒꯦ ꯃꯥꯕꯨ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃꯅ ꯏꯅ ꯄꯨꯡꯉꯥꯡ ꯏ ꯇꯩꯗꯕ ꯃꯃꯤꯠ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯃꯤꯠ ꯑꯁꯤꯅ ꯃꯤꯠ ꯈꯥꯅ ꯃꯪꯂꯦꯝꯗꯤ ꯌꯦꯡꯂꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇ꯭ꯔꯕꯁꯨ ꯃꯪꯂꯦꯝꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯗꯤ ꯃꯥꯅ ꯏꯃꯥ ꯂꯥꯎꯗꯨꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯐꯥꯎꯕ ꯂꯣꯟꯁꯤꯟꯕ ꯉꯝꯗꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯅ ꯈꯥꯡꯂꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯣꯔꯣꯕꯤꯒꯤ ꯃꯍꯩꯅ ꯇꯨꯝꯍꯟꯈꯤꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯁꯛꯇꯝ ꯑꯁꯤ ꯆꯪꯂꯛꯇ꯭ꯔꯕꯁꯨ
ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯪꯂꯦꯝꯅ ꯃꯥꯅ ꯇꯨꯔꯕꯁꯨ ꯇꯨꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯂꯩꯔꯝꯕ ꯀꯣꯟ ꯈꯪꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯥꯛꯇꯨꯅ ꯂꯪꯉꯝꯃꯤ꯫ ꯂꯪꯉ ꯃꯇꯝꯗꯗꯤ ꯁꯛꯇꯝ ꯑꯁꯤꯒꯤ ꯃꯁꯥꯗꯗꯤ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯃꯁꯥꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯀꯣꯟꯁꯤꯡ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯁꯤꯁꯨ ꯂꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤꯗꯨꯕ ꯅꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯌꯨꯝꯖꯥꯏ ꯇꯝꯅ ꯃꯍꯥꯛꯁꯦ ꯆꯤꯟꯁꯤꯜꯂꯛꯏ꯫ ꯆꯤꯟꯁꯤꯜꯂꯛꯂꯒ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯄꯥꯈꯠꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯃꯥ 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 ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯦꯡꯍꯜ ꯍꯧꯗꯣꯛꯂꯤ꯫ ꯌꯥꯝꯅ ꯀꯤꯔꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯦ ꯁꯨꯛꯂꯦꯡ ꯂꯦꯟꯗꯦ꯫ ꯇꯨꯝꯂꯤꯕ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯃꯃꯥꯁꯨ ꯋꯥꯈꯟꯗꯤ ꯁꯨꯡꯇꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯃꯥꯅ ꯀꯤꯗꯨꯅ ꯂꯦꯡꯍꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯦꯛ ꯌꯨꯝ ꯑꯁꯤꯒꯤ ꯖꯤꯡꯒꯤ ꯃꯊꯛꯂꯣꯝꯗ ꯑꯗꯨꯝ ꯗꯥꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯉꯪꯕꯗꯧꯅ ꯒꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯁꯤꯁꯨ ꯑꯗꯨꯝ ꯇꯥꯔꯔꯦ꯫ ꯃꯪꯂꯦꯝ ꯃꯃꯥꯕꯨ ꯀꯧꯕ ꯂꯦꯡꯍꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗꯁꯨ ꯍꯦꯛꯇ ꯃꯥꯕꯨ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯅꯪ ꯊꯣꯔꯛꯎ ꯂꯥꯎ ꯅꯪ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯒꯣꯔꯣ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯪꯂꯦꯝ ꯍꯦꯟꯅ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯃꯁꯥꯁꯦ ꯀꯔꯤꯃꯠꯇ ꯂꯦꯡꯗꯕ ꯃꯈꯩ ꯃꯃꯥꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯃꯪꯂꯦꯝ ꯐꯟ ꯆꯣꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯐꯤꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯒ ꯃꯃꯥꯒꯤ ꯅꯥꯀꯜ ꯑꯁꯤꯗ ꯃꯥꯁꯨ ꯀꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯉꯛꯄ ꯃꯇꯧꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ, ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯔꯣꯕꯤꯅ ꯀꯗꯣꯝꯗ ꯆꯠꯈꯤꯕ? ꯃꯥꯁꯨ ꯂꯥꯏꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯁꯤ ꯆꯤꯡꯅꯕꯅ ꯃꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯀꯝꯗꯧꯔꯤ ꯄꯥꯡ ꯇꯤꯡꯕꯒꯤ ꯃꯑꯣꯡꯗ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯇꯣꯔꯣꯕꯤ ꯃꯁꯥꯁꯦ ꯂꯦꯡꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯗꯨꯅ ꯃꯥꯁꯦ ꯋꯥꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯁꯥꯡꯕꯁꯦ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕ ꯃꯇꯝ ꯑꯁꯤꯗ ꯏꯪꯅ ꯇꯞꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯗꯤ ꯄꯥꯡꯉꯨ ꯂꯥꯎ ꯌꯦꯟꯕꯥ ꯂꯥꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯃꯇꯝ ꯑꯃ ꯑꯩꯅ ꯈꯨꯕꯤ ꯃꯆꯥꯒꯤ ꯁꯦꯜꯗ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯅꯪꯅ ꯅꯣꯡꯃ ꯁꯣꯟꯈꯤꯕꯗꯥꯏꯅꯦ꯫ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯀꯧꯔꯛꯎ ꯍꯥꯏꯔꯝꯕꯗꯣ꯫ ꯅꯪ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯉꯣ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯀꯜꯂꯨ ꯂꯥꯎ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯅ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯨꯕꯤ ꯃꯆꯥꯒꯤ ꯁꯥꯏꯑꯣꯟꯅ ꯑꯣꯟꯈꯤꯕ ꯇꯣꯔꯣꯕꯤꯅ ꯃꯥꯅ ꯋꯥꯅ ꯁꯣꯜꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯦꯟꯕꯥ ꯂꯥꯕꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯀꯨꯏꯍꯧꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯒꯤ ꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯌꯥꯡꯅ ꯀꯦꯛ ꯈꯣꯡꯗꯨꯅ ꯌꯦꯟꯕꯥ ꯂꯥꯕꯁꯤ ꯄꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯄꯥꯏꯔꯛꯂꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯣꯔꯣꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗ ꯄꯥꯏꯔꯤꯕ ꯃꯁꯤꯒꯤ ꯁꯥꯔꯣꯏ ꯑꯅꯤꯁꯤꯕꯨꯅꯤ ꯍꯥꯟꯅ ꯃꯥꯅ ꯆꯤꯛꯊꯠꯇꯨꯅ ꯍꯥꯏꯗꯠꯄ ꯍꯧꯔꯛꯂꯤꯕ꯫ ꯃꯥꯒꯤ ꯃꯤꯠꯇꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯄꯩꯕꯨꯁꯨ ꯃꯥꯅ ꯍꯦꯛꯇ ꯃꯁꯥꯁꯤꯅ ꯈꯞꯇꯨꯅ ꯆꯤꯛꯄꯣ ꯌꯥꯟꯕꯣ ꯀꯌా ꯑꯃ ꯇꯧꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯄꯩ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯥꯁꯤ ꯉꯥꯛꯊꯣꯛꯆꯅꯕ ꯑꯌꯣ ꯂꯥꯎꯗꯨꯅ ꯍꯦꯛꯇ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯌꯦꯟ ꯑꯃꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯆꯤꯛꯂꯤꯕ ꯃꯉꯣꯟꯗ ꯍꯥꯏꯖꯠꯂꯤꯕ ꯀꯌꯥꯁꯦ ꯑꯃꯥꯏꯕ ꯑꯄꯩ ꯀꯗꯣꯝꯗꯒꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯃꯁꯥꯁꯤ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯌꯦꯟꯕꯥ ꯂꯥꯕꯁꯤꯕꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯗꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯔꯣꯕꯤ ꯃꯉꯣꯟꯗ ꯐꯥꯔꯝꯕ ꯀꯌꯥꯗꯣ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯍꯦꯛꯇ ꯂꯥꯜ ꯍꯧꯔꯛꯏ꯫ ꯇꯣꯔꯣꯕꯤꯒꯤ ꯁꯝ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯇꯣꯔꯣꯕꯤꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯇꯣꯔꯣꯕꯤꯒꯤ ꯁꯝ ꯑꯁꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯩꯔꯤ ꯃꯆꯨ ꯆꯪꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯔꯣ ꯈꯣꯏꯔꯝꯕ ꯀꯌꯥ ꯑꯁꯤ ꯏꯇꯤꯡ ꯇꯤꯡꯗꯨꯅ ꯃꯊꯛꯂꯣꯝꯗ ꯆꯞ ꯌꯨꯡꯕ ꯍꯧꯔꯛꯏ꯫ ꯃꯃꯤꯠ ꯑꯁꯤ ꯏꯔꯥꯎ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯂꯥꯎꯅ ꯀꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯄ ꯁꯥꯔꯣꯏ ꯃꯈꯩ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯥꯡꯕꯁꯤꯅ ꯊꯣꯝꯗꯠꯇꯨꯅ ꯂꯥꯛꯇꯨꯅ ꯂꯪꯕ ꯍꯧꯔꯛꯏ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯅꯥꯔꯩꯕꯨ ꯊꯥꯡꯗꯨꯅ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯇꯨꯃꯤꯟ ꯃꯆꯤ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯁꯅꯥꯔꯩꯕꯨꯁꯨ ꯃꯉꯣꯟꯗ ꯉꯥꯊꯍꯟꯗꯨꯅ ꯀꯤꯅ ꯃꯇꯧ ꯂꯥꯡꯑꯣꯟ ꯀꯌꯥ ꯑꯁꯤ ꯃꯥꯁꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯡꯒꯜ ꯃꯥꯒꯤ ꯃꯍꯩ ꯃꯇꯥꯡ ꯑꯁꯤꯗ ꯐꯨꯗꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯌꯦꯟꯕꯥ ꯂꯥꯕ ꯑꯃꯗꯤ ꯇꯣꯔꯣꯕꯤꯕꯨ ꯂꯥꯟꯊꯦꯡꯅꯕ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯔꯔꯦ꯫ ꯃꯆꯤ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯀꯨꯜꯂꯗꯨꯅ ꯃꯥꯅ ꯃꯍꯩ ꯀꯌꯥ ꯑꯃ ꯁꯣꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯩꯁꯤꯡ ꯑꯁꯤ
loin aremta tarakle tharu ba changluba mai khudima singa se karimata mathau tau habado yaraktre yanba laba madi torobi mkhoini chap manakre torobi ki sammasi ga mathakta yanba laba pasingkre aduga tongkre sammasina mairi gumna ngangsang ngalaga pungan ngalaga leiba matam asida yanba labsina muk tonga matamadi yanba labsu sammasi ga masu si changkre yanba labse mamilasi iraw laukthorkre masilasi launa kaduna ke khongna hojikti saroi mayamase hekta maithib pi bore yenga matamda yama nungai ba kumai amagi mong matawsu mikup asita oirari torobigi sanglaba khutlasina yanba labase mukta paini aduga muk langini aduga maige musung hangani aduga yanba labasina masa si khap khaptuna pasilaga mayamase loina maithib pirami kon thangadi amai ba matom ta mangai hore amai ba pai kari tawni mana seliba khudai magi phiron singa se loina segai ban sukai no motorabani yanba labasina haidatuna mana chikpada asumna oiribani siramdai gi mikup awaba tarba matamda aibu kanbiu haba matang ase amai baksu lagle makul onaduna magi mai singa se loina mai thiba nanglabada aibu kanbiu haduna khurum jab hore mana phana khurum labasu phana hajarabasu torobi saubana kaino matori yanba labsu torobina harakwa wa ngairibani manasu amai basi halage haduna sem saribani hojik sanariga nakalamada lotliba nupasidi khudong thiba tade mahagna sanaraiba tumina nga thalaga masi amra tumina lumduna yenglibani torobina hairi mana sauna sona masindagi soli nahaknani miyam yai phanaba khanba asumba afaba thabak kaya ama tawba amai baluke nangna kauna ko maduda nangna hatkibani aduga aiga sayon tankiba khubi macha hairiba isam jamjaba jiba ogadabsu nangna hatkibani maduga chapchaba para maduga chapchaba laman mikup asidana hak losilagadabani mikup asida nangona laman ladu khumlagadabani haduna mana hek cholbaga panthade yanba labsina hekta chungchinduna amai ba paise namatuna mabu hatna batore torobina khami ngakta ngai ko haduna khambase yanba labna takide kanna khongduna mikup asimaktada amai ba pai yanba labduna hatkirami torobina yanba labsigi masada magi masasidi yan januna singi ngai ko mabu hatpi yadri habase nanghaude hatpuna hankre chingthorka matamadi yanba labigi machalasi ina pungtai teire aduga amai basigi masadagi mana sikhiba saru sayang hingda natana masagi manung sida honjilaga sikhibaduna thibong thin phawba machilam yorakle amai bapai ina punga ngangnam masida sirika taraga lerami matawasi ubada amai ba apaibu laimani khanun lacharakpa mangon paisa thaduna sanaribu magi tamaktu uhenbiu hadna khurum jarama nupa dui sanaribu magi tambakta ngahan mase kiban masapu munikirami somna kandana amai basibu hinglibra natraga sirabra yenge haduna torobina magina ton mayara sor holibra haduna amadi mihun yengami adu mahak taibang thadokle thawai ase taibang digi lapna paikre torobi tumina kunthakre oh sidi mangjare taibang lila mapung phadre haduna mamit irache na kappa hori matam masidi yanba lawana masina si ina punga nganglap sungangna kedore hara o haduna mana torobi da hangi torobina khonjen tanik wa hari khumai mana tokro phataba thabaksi mioi ke amik punsi temsing na kiba ke adu ga haragade mabu hatpada matik chap charabani adubo aina kaning kiba nupi amaka mabu dikan bading hamla roi wadu harakpada yanba asina kana nupino haduna hangi matam asida torobina khumai nishing libra aina kubi machaga sayon leringe matamda aibu shira kibu oja manglem magi nuksijabi sanare mahak mimana debi oiri mabu kannaba hanagi punsida lahanaba honaba matamda magi masada masigi phatraba siraga tariba amayabsna thajingkiba pusisinga do lawthokpa mathau tai adubu mana siraga tarabanina karam lawthokani yanbaduna halai kari posaksing karam tokibana haduna halaka matam sida laigi masak oraba torobini khumi sanare gi samla magi phi machet magi phanek machet kayama amai basina pasingkre aduga mafam amada mana phumlaga thamle
ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯐꯝꯐꯝ ꯑꯗꯨ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯆꯦ ꯁꯅꯥꯔꯩꯒꯤ ꯃꯁꯥ ꯁꯣꯛꯄ ꯃꯇꯝꯗ ꯈꯪꯉꯤ ꯀꯗꯥꯏꯗ ꯐꯨꯝꯂꯤꯕꯅꯣ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯃꯍꯩꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯣꯏꯒꯅꯤ ꯑꯣꯖꯥ ꯃꯥꯡꯂꯦꯝꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯉꯥꯎꯆꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯂꯤꯂꯥ ꯃꯄꯨꯡ ꯐꯥꯔꯔꯣꯏ ꯀꯔꯝ ꯇꯧꯒꯅꯤ ꯁꯤꯔꯕ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯁꯤꯒꯤ ꯊꯋꯥꯏꯁꯦ ꯌꯦꯡꯉꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯒꯤ ꯊꯋꯥꯏ ꯐꯥꯁꯤ ꯃꯥꯒꯤ ꯊꯋꯥꯏꯁꯤ ꯐꯥꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯍꯟꯁꯤ ꯑꯗꯨꯒ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯐꯨꯝꯕꯅꯣ ꯀꯗꯥꯏꯗ ꯂꯣꯠꯄꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯟꯕꯥ ꯂꯥꯕꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯈꯞ ꯈꯞꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯈꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯣꯔꯣꯕꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯅꯥꯔꯩ ꯄꯨꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯐꯠꯇ꯭ꯔꯕ ꯁꯔꯣꯏ ꯀꯌꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯁꯅꯥꯔꯩꯁꯦ ꯃꯥꯅ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯁꯅꯥꯔꯩꯁꯨ ꯄꯨꯈꯤꯕꯅꯤ ꯃꯥꯁꯨ ꯂꯥꯛꯈꯤꯕꯅꯤ ꯏꯆꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯃꯅꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯁꯅꯥꯔꯩ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯔꯩ ꯄꯨꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯔꯣꯕꯤ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯃꯥꯏꯕꯗꯨ ꯈꯛꯇ ꯅꯠꯇꯦ ꯂꯥꯛꯈꯤꯕꯗꯣ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯈꯤꯕꯅꯤ ꯀꯗꯥꯏꯗꯕꯨ ꯆꯦꯡꯒꯅꯤ ꯅꯪ ꯀꯗꯥꯏꯗꯕꯨ ꯆꯦꯡꯒꯅꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯣꯔꯣꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯦ ꯁꯅꯥꯔꯩꯕꯨ ꯃꯥꯅ ꯀꯣꯟꯈꯠꯇꯨꯅ ꯄꯝꯂꯒ ꯁꯣꯜꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ